इमेज पाउदा मियेंग ताबिरिबसिंगबु खुरुमजरी ngasi maroiba pauda sitting ani laigadaba Manipur Vidhan Sabha gi nongzumi fam ngasidagi hokre Manipur Liquor Prohibition Amendment Bill 2018 pass tawba yaroi haina wakat mifam phamkre social platform da Aadhaar data pithoktana bahairi paumucha khaina pijari Atenba matamgi sitting nini laigadaba Manipur Vidhan Sabha gi nongzumi fam ngasidagi hokre ngasigi mifam da Sabha gi maru oibadi matam amada Manipur Vidhan Sabha da member oirambata natana Chief Minister amadi tongan ba mantri kaya oibiramba member mari laikhidabada loinana Tamenglong da handakta July 10 da chingning khaibagi thodokta nupi angang yauna miyoi mapan laikhidabada Sabha na minute ani tumina leptuna awaba phongdokre ngasi ayo pung 12 tabadagi speaker Y Khemchana Sabagi mifam hawdoktuna pukhalakhiba resolution amada laikhidraba member mari amadi miyoi mapangi mafamda awaba phongdokpa aduda saruk yakhiba house ke luchingba oiriba Mukhyamantri N Birena phongdokhibada R.K. Dorendra Singha lamdam asigi danatana awang nongpuk lamdamgi rajniti gi luchingba singi marakta yamna saknairaba atangma luchingba amani mahak lising machamapan kuntra mari ki September kuntra da pokpani Ukiloina haurakduna lising machamapan humputara maridagi active politics ta changlakibani MPP gi ticket ta ya school kendradagi kaduna speaker fawba oiraki loinana sok lising machamapan marifutara marida Manipur gi Mukhyamantri oibata natana lising machamapan marifuta su Mukhyamantri amuk hana oiki lising machamapan marifunipan da Rajya Sabha gi member oiki mahak thangnana ya school kendradagi taruklak ka khiba saknairaba luchingba amani masida natana mahak MPCC gi su President Oirami lising machamapan yankani thoida Praja Socialist Party ki yamna maru oiba role lawkhibani Kolkata Manipur student gi su achawba thodang lawkhi mahakna laikhidaba ase Manipur gi saknaiba ama mangjabata natana awang nongpok Bharat ki mangjabani haiki Rajagi Mukhyamantri Nongthombam Birena haikre BJP na luchingba sarkar asi tha 15 hele hiram khudingmakta matamgi thoklakpa issue sing punna phaminaduna tamna santi oina loisinduna lakli adubu hojik numit 15 ni asigi manungda laibaki oiba issue sing Indo Myanmar border pillar marifuma thoigi issue Manipur University gi BC gi wathokta Mahiroi sing mahitamba leblakpa framework agreement ki khorangnabagi ihona Rajya sida charangnaba tangdu leitadaba fivamda leiri paliba sarkar asina mangda taduna leiriba issue sing matamgi oiba wafam sarkarna khanaduna kendra gi mari leinaba singda taksinduna lakli punamak sing asi paliba sarkar asina miyamga tanaduna punamak gi mangjil thaduna chatkani ipaibu singna ngaklamba ngamkhaigidamak thawai thaba pamude wafam sing asi ngase Manipur Vidhan Sabha gi Manga Suba session gi 13 suba Manipur Vidhan Sabha gi numit nini chathagadaba ayuki mifamda business ki marakta Mukhyamantri na phongdokhibani Mukhyamantri na makha taraduna Sabha da phongdokhibada haujaujik MU da musu muta amasung musa gi wakat sing tare BC gi matangda chahi asegi me tang 19 da mutana BC gi mathakta independent body amana inquiry tawba che irakpa thengnaki adubu sarkar asina MU gi authority oidabana musu gi agitation matangda me kuntra da kendra da oirakliba fivamgi maramda che iduna khanganki June 18 da musuna Rajyapal da MU gi BC AP Pande lawthoknaba che adu Mukhyamantri da amuk refer tawrakhi cherol adu da fanlana sizinakhiba misconduct ki maramda iri hiramasagi matangda sarkarna June 19 da musuga unabada BC MU da fazana leite tha amagi manungda numit kunni mapanda lei numidang thengna lai haiba wafam thamlaki hiramasagi matangda kendra da khanganki Maragasida Bishina Mangonda bulletproof gari pina ba wafam thamlaki maduda sarkarna yetpa laiki numit asida musuga mifam pangtoki MU gi oza amadi mahiroi sing waka taraba matungda HRD Mantri Prakash Javadekar da che iduna MU gi wathok loisinaba HRD Joint Secretary Imphal da numit nini gi khongchata June 12 da laktuna musu mutaga unaki mathang numit June 12 da Mukhyamantri ga unaduna wari pumba khangalamki
मुख्यमंत्री मखा तारदुना मरक असेदा MU गी VCAP पांदेना महाकी माइकेदगी स्टेटमेंट अनि मथंग मथंग थोलकपदगी महाकी मथक्ता सिरिबा मरालगी मायोक्ता काउंटर तौरकी मसिना मरम ओइदना जून कुलुमदोगी नुक्तेल पुंग मरीदा मुसुगा मुख्यमंत्रीगा मीटिंग तौनबा लेपकी अदुबु लाइबक थीबदी जून कुलुमदोगी आयुक्ता मुसुगी माहिरोय सिंह खरा CM गी गेता इन्ना खोनबा थौदो अमा थोकीबदगी मुसुना मिफमदा लाखिद्रे MU गी स्पोर्ट्स विभाग की इंडोर मई चाखिबगी थौदो अमुक थोलखी हाइना सभादा मुख्यमंत्री न पाउदमकी मई थाबगी पाव असे HRD मंत्री दा खंगन की मिनिस्ट्री न अमुक MU गी कैंपस दा माहिरोय सिंह लहंदनबा मणिपुर गी DCP दा खंगलकी MU दा सिक्योरिटी चंगबा यादबना सिक्योरिटी सिंह MU गी गेट मथौ तौदुना लहन के मुख्यमंत्री न हिरमसगी मतंगदा जुलाई 10 गी मिनिस्ट्री गी पाव कुंपेनिंगाई ओइदबदगी मुख्यमंत्री न लुचिंगदुना पार्टी गी मिहुत यावना MLA मंत्री पुन चतुना HRD मंत्री प्रकाश जावेदकर होम मिनिस्टर प्रधानमंत्री उनदुना MU गी वाथोक लोइसिनबा खंगनकी मिनिस्ट्री न अमुक मियोय अहुमना साबा हानगी मेघालय गी एक्टिंग चीफ जस्टिस की T नंदा कुमार लुचिंगबा फैक्ट फाइंडिंग कमिटी सेमदुना थिजिनबा खंगलकी अदुबु थिजिनबा से जुडिशियल ओइदबगी वाकत मयाम लाखी हिरमसगी मतंगदा मुख्यमंत्री ना महाकी ओइबा वारोल अदुदा इंक्वायरी चथरिबा मनुंगदा BC असि लिप्ता थमदुना इंक्वायरी चथरिबा BC अरानबा तौरमलबदी मसाना दुम चसकीगनी हाइना फोंदोकी सरकार की माइकैदगी थबक तौबा ngamdrabasu प्रेसर पीबदी लेप्ट्री हाइना फोंदोकी मुख्यमंत्री ने सभादा बॉर्डर पिलर की मतंग पल्लदुना इंडो म्यांमार बॉर्डर पिलर 81 असेगी चयेतनब थोकलिबा असि राजनीति सिविल सोसाइटी ऑर्गेनाइजेशन सिंगना बॉर्डर पिलर 81 की चयेतनरिबा सिंग यंगसिनबा चटनरुरे इशू असि लेबा अनिगी इतिहासता मणिपुर की ngamkhai इपाइपु सिंगना ngakतुना लाक्ली ngamkhai की दमक लेबा की दमक थवाई थाबा पामुदे हिरमसिदा ओपोजिशन हाइबा लैतना मियामगा पुन्ना थेंगनमिनसि ngamkhai की मतंगदा ngasi चथकीबा मिफमदा मुख्यमंत्री न फोंदोकलदुना इंग्लिसिंगनी 13 गी नवंबर तांग 13 दा ऑल पॉलिटिकल पार्टी सिंगी मिफमदा सर्वे ऑफ इंडिया यावना बॉर्डर पिलर 39 दगी 34 फावबगी ngamkhai मिफम पांगथोकी मिफमदा बॉर्डर पिलर 34 दा चयेतनबा लैबगी वाफम मिनिस्ट्री ऑफ एक्सटर्नल अफेयर्स दा खंगनखिबा लैखी री-सर्वे तौनबा वाफम इंग्लिसिंगनी 13 की मार्च अमदा मिफम पांगथोकी जॉइंट री-सर्वे की वाफम अदुदा मिनिस्ट्री ना 1953 की लैबा अनिगी ngamkhai परिंगदा यानखिबा अदु यादे हाइरबदी लैबा अनिगी एग्रीमेंट वायोलेट तौई हाइबा वाफम थमलकी ओइरकलिबा फिबम मसिदा मणिपुर सरकार ना हाई लेवल कमिटी लिंगदुना थिजिनखिबा लैख्रे हिरमसिगी मतंगदा चयेतनरिबा बॉर्डर पिलर 81 असि मिनिस्ट्री ना री-सर्वे तौनबा अयाबा पिरकली थासिगी तांग 13 दा सर्वे ऑफ इंडिया एक्सटर्नल अफेयर्स की मिहुत लाक्तुना जॉइंट सर्वे तौनबा जुलाई 9 दा लेपले मसिदा मियाम यावबियु हाइकी अमरोमदा ngasiदगी नुमित नि चथगदबा मंगा सुबा सेशन की 13 सुबा विधानसभा की मिफम तेनमली हौजिक ओइरिबा इशू सिंग चथरिबा मिफम दा खना नैनबा मतम पीनबा तक्सनबदा यादबदगी ओपोजिशन मेंबर सिंग मपान थोक्तुना विधानसभा की मिफम बोयकॉट तौकी ngasi चथगिबा मिफम दा मुख्यमंत्री एन बिरेन तरुक सुबा बिजनेस एडवाइजरी कमिटी की रिपोर्ट पीरबा मतुंग ओपोजिशन के MLA खुमुकचम जॉय किशन लोकेन हानगी उप मुख्यमंत्री गा खांगमना सभादा हौगतुना हौजिक ओइरिबा MU की वाथोक बॉर्डर पिलर की वाफम खना नैननबा नुमित निने की मिफम तेनमली मतम सांगदोकनबा स्पीकर वाई खेमचांदा तक्सिनकी मिफम तेनमली मिफम असे एंटी पीपल ओइ हाइबा वाफम थमदुना MLA गाय खांगमना लुचिंगदुना सभादागी मपान थोकी वाफम असे की मतंगदा स्पीकर वाई खेमचाना हिरमसे की मतंगदा ngasi चथरिबा मिफमदी हानदगी लेपख्रबनी थासे की कुलुमदोय मिफम की अरोइबा नमिता सभादा मेंबर सिंगना खनबा याय मतम सांगदोकपसु याय हाइना फोंदोकी मराग असेदा मुख्यमंत्री ना सभागी पुकनिंग चिंगसिनदुना पुन्ना येंगसिनमिनसी स्टेट की ओइबा वाफमदा राज्य सरकार ना मियामगी मायोगदा चटलोय पुन्ना चटमिनसी हाइना फोंदोकी All Manipur Women's Social Reformation and Development Samaj Nupi Samaj के प्रेसिडेंट TH Ramani ना हाइक्रे थासेगी 19 फंकिबा कैबिनेट मिफमदा मणिपुर लिकर प्रोहिबिशन अमेंडमेंट बिल 2018 असेंबली दा पास तौनबा लौखिबा वारेप नुपी समाज ना याबा ngamloi बिल असि हौजिक चथरिबा असेंबली की नोंजुमी फमदा पास तौहंदनबा हयेंग मियाम की खोंगचत अमा चटलगनी वफम असि ngasi प्रेस क्लब ता पाउमिशिंगा उनबदा मागना फोंदोकिबनी मागना मखा तारदुना युथकपा अमदी युन बकरमना थिंगसिगे हाइबा
खन्नदबिदा यूदगी इनकम लाकनी हाइना खल्लिबा असी सरकारी करंबा वखलनो हाइरदुना करिगुंबा असेंबली दा पास तौरप थोकलबदी मसिदगी थोलकपा दायित्व पुनमक सरकारना पुगदबनी निसा चाबा यू थकपा हेंगलकपदगी लिसिंग अमा चमापन हुंबुतरा निथोयदगी निसाबन अमदी मया पाइबी थोकलक्तुना खोंजंग चंगसिंदुना लाकली लिसिंग अमा चमापन मरिपुतरा माथोयदा मणिपुर प्रोहिबिशन एक्ट पास तौरबसो सरकारना चटनदना लाई हौजिकना अयु अमुक यू सुंगलगा मपानदा थादोकनी हाइबसी यारोय हाइकी अमना ngasi कदागी प्रेसिडेंट अमदी जनरल सेक्रेटरी न लुचिंगदुना राज्यपाल अमदी मुख्यमंत्री दा मणिपुर लिकर प्रोहिबिशन अमेंडमेंट बिल 2018 असेंबली पास तौबा यारोय हाइबा मेमोरेंडम पिसन बलाकपदा मुख्यमंत्री अमदी राज्यपाल लैरमदबदगी मकोय मकोयगी सेक्रेटरी दा पिरमले कदागी सेक्रेटरी किचंद्रना फोंदोखिबदा बिल असी असेंबली दा पास तौबा यारोय बिल असी हंदोक्ट्री फावबा लेकाय लेकाय चतुना खोंजंग चंगसिनगनी यू मपान थादोकपा सुग्या यारोय विड्रॉ तौद्री फावबा खोंजंग चंगसिनगनी हाइकी The Manipur Liquor Prohibition Amendment Bill 2018 Assembly da pass tauba yaroi haibada bida ngasi nongpok laingak apunba lup amadi kadana sinduna Kurai Sajor Laikai da laiba Altarayan Theater da wakat infam pamduna protest tawkre wakat infam aduda saruk yakiba ima memana phongdorakpada lamdam asigidagi tingnana ba ima ibel kayana English machamapan humbutara dagi hauraga ngasi fawba khongjang changsilengai cherakda बिल पास तौरगा मणिपुर दा यू पुथोक्तुना मपानदा एक्सपोर्ट तौनबा थौरांगली बसी यानिंगदे यूना मी मंगहनबदा नतना इमुंग मनुंगदा खतना चैनाबा थोहंदना सोसाइटी दा डिस्टर्बेंस पीबसी यानिंगदे हाइकी Thawal District United Women's Development Organization Thawal Imagi Tha Khudingi Pangthokpa Mifam ngasi Wabagai Lamkhai Bazar da laiba ima singi office da nungthil pung amarom tabada pangthokre ngasigi mifam aduda Thawal Imagi President Sapam Bimola Vice President Elangbom Ongbi Ibecha amasung Kumukjam Ongbi Memadebina President Member sing oiki mifam asina warep kaya sulauki hariba warep singi manungda ngasi dagi hauraga hayeng fawbu chathagadaba assembly mifamda English machamapan marifutara mathoi dagi hauna Manipur da yusungba yuanba amasung thakpa yaroi haina assembly da pass tawkiba bill adugi ona taina bada handaki numit ninigi assembly mifamda yu putoktuna mapalamda thadoknaba bill pass tawragani hairibasi yaroi haibaga loinana kariguma bill pass tawba tarabadi makhal makha kayagi khongjang changsingani hairi Manipur University Students Union Musuna Kaukiba Pung Nifuni Pangi Juna Strike Manung Chanba Kongjang Oina Ngarang Numidang Infalgi Mafam Kayada Mairagi Rally Chatuna protest Okre Musugi Yamlaba Mahiru Singna Singsamai Tamna Rally Lakpada Singsamai Parking Europada Police na Tiagias Amadi Mobong Kaptuna Mahiru Sing Tankaiki Ngarang Numidang Ating Mufawada Mahiru Singa Police Singa Munaki Mission Organic Value Chain Development for Northeast Region MOBC DNER Ministry of Agriculture and Farmers Welfare Government of India ki makhada Agriculture and Farmers Welfare Government of India ki makhada Paikhatpa Manipur Organic Mission Agency MOMA Department of Horticulture and Soil Conservation Department of Manipur na sponsor tawduna lawmi singi senmilon fagatnaba lakadong haina khangnaba Yangang makhal ama Kakching mamang chingda thaba hokre Kakching area da Joint Farming Cooperative Society Limited amasung Public Welfare Organization Kakching na lawpari mga henba paksa na thagadawba yangang thaba thorum aduda a social worker amasung Kakching area Joint Farming Cooperative Society Limited ki founder member Naurim Achowan hai Hakchang soktaba miyam hena pamnarba organic ki pothok sing pothoktuna lairaba lawmi singbu semitlon fagathanba pandamda Yangang makhal ase thana ba pakhat pani haina phongdoki of Horticulture Soil Conservation gi makada project director gi makada thorom machi pakhat pani masina phajana sahi ohungi adugum laba scheme amani masina success oi matamda longmi singi semitlon da kharadosu paganaba yakoina sigum laba society amasung public welfare ani na punna thoranga chi pakhat chabani Manipur University da Mahiroi Singh Mahima Singh Tamlaktaba Numit Yankai ni Helaklava Fawba Amadi Lebak Miyampuna Sagatuna Numit Nini Ban Tawduna Yaningdaba Ulla Fawba Sarkar Sina
तायोनब थबक तौदुना लैबा असि रिफॉर्मिस्ट स्टूडेंट्स फ्रंट RSF ना हकचिना लौबगा लोइनना प्रोफेसर AP पांडे लौथोक्ट्रि फाउबा स्कूल कॉलेज अमसों तोंगान तोंगान बा एजुकेशनल इंस्ट्रक्शन सिंग गी क्लास बॉयकॉट की खोंजंगदा अहोंगबा लैते हाइरी RSF की थौबाल ऑफिस ता ngasi पाउमिसिंगा उनबदा RSF हेडक्वार्टर की प्रेसिडेंट थोइबा खुमनचाना हाइखिबदा ITI ताकयल के स्टूडेंट्स एसोसिएशन असो क्लास बॉयकॉट असिबु सौगतुना ngasi दगी हौबा एग्जामिनेशन दा महिरोय चामरोम सरु याखिदबा अदुमक्सो RSF ना चपचाना लेपकनी अमदी ngasi पुलिस ना ngak mafam namfuda ITI ताकयल की एग्जाम पांगथोकिबा अदुसु चटनबा यारोय मखाताना हयिंगदगी एग्जाम थाबा लेपकदबनी ngasiga thana numit humni suraklaba class boycott asigi matangda RSF ki Bishnupur Thawal Kakching Jiribam Imphal East amasung Imphal West ki district committee singna pirakpa report ki matung ina class tawba school sing loina maklaire hairaduna makhatana school singna class lepiu medical institution sing su khudaktagi class lepiu professor AP Pande na maram oiraga Manipur University asi mangnaba honarakliba asidagi aikhoi amata oina kanminasi haina makatana phungdoraki ngasigi paumisinga unabaduda RSF headquarter ki secretary general Amarjit Ningthaujam publicity secretary Henry Marangte Maitai amasung members sing su saruk yaki All Manipur Recognized Private School Welfare Association की President Laisram join हाइक्रे Manipur University की थोकलिबा वाथोकदा मुसुना चंगसिलिबा खोंजंग असि मरम चाय अमदी मुसुना हंदक चंगसिनखिबा जर्नल स्ट्राइक के खोंजंगसु सपोर्ट तौकी अदुबु महिरोय संस्थान अमना जर्नल स्ट्राइक लोइरबा मतुंगदा मणिपुरदा लैरिबा स्कूल कॉलेजिंग MU इशू असि सोल्यूशन पुरक्ट्रि फावबा थिंगजिले हाइरिबसि इंखलकलिबा क्लास 12 फावबदा लैरिबा महिरोय सिंगे खनबिरगा कोमथोपियु वाफम असे ngase Manipur Press Club ta pangthokpa pawgi mifamda All Manipur Recognized Private Schools Welfare Association gi General Secretary Laisram join phongdokhibani mahakna hai Board of Secondary Education Manipur da hiram kaya gi matangda chayena thoklibasi ko hannabagi damak mari lainaba department ta association asina athubada member submit tawragani haiki BDF singna taliba charter of demand sing paliba lengak na athuba matamda thabakda onthokpiu haina ngasi Imphal East District BDF Welfare Association gi miyoi singna wangkai kaithel asangbi community hall da wakan fampam ki ngasi gi wakan fam da saruk yakhiba association gi president Elvis Laisram na phongdorakpada BDF की डिमांड सिंग थबक ता ओंथोक्ट्रिबा फावा मखोगी खोंजंग हंदोक्लोय हौजे BDF ता लेंगाकना पीरिबा पे लुपा लिसिंग तरुक असिना युम पुबा ngamdre maram asina Manipur Police ta piriba salary ki chada humbutara manga BDF ta talab oina pibiu BDF singe service security thambiu haiki India government ki senthang makhada moreda sakhiba integrated checkpost ICP asegi lambi ki fibam yamna fatre ngasi mediana mafam aduda chatuna yenglubada Indo Myanmar friendship bridge dagi ICP asegi main gate fawbagi lambi asi yamna fibam ama kaire lambi asi mamangda ICP asegi saruk ama oiriba passenger terminal building asi sangaragani haina tawramba aduda nangnaba lambi asi semkibani adubu lambi asi amuk hana sembagi fibam da lairi Amaromda ICP asegi semkiba bypass road ki fivamsu aduki matik fivam phatre lambi asisu nongchuba matamda lambi gi saruk fawba chenthakiba yaure amadi kolas ama fawba udre ICP asi sangadringai da hairiba lambi ani asi hana semba mathau tari Thasegi haukiba tang tarahumdoye nongalamdai pung anirom tabada sakhangdaba lalhobani chingnaba miyoi kharana more town manungda leiba Micham gi yum amada bom langsinduna pokai hanbada natana nongmai kapsil lamba thawongbu yaningda phongdok tuna ngasi kuki women human rights chandel amadi Technopal na sinduna Technopal amadi Chandel district ke palen molnoi amadi sungnu serau lamkai kotsoi fai khulda nupi miyamna wakan fampam kre wakan fam sing aduda nupi miyamna mara leiba miyoi sing faduna logi oiba cherak piu we want justice and more terrorist attack Government should not wait for hard agitation, inspect all the suspects. Stop gun culture on student leaders, killing and shooting on civilians is anti-national and declared as terrorist haibana chingba thaba pleka sing sizinaki. Sugnu serau lamkai ko soifai khulda phongkiba ngasegi wakan fam aduda saruk yarambi kuki women human rights channel gi chairperson
Laikem Haukipna Fungdurakpada Micham Amagi Yumda Bom Langsinduna Nomai Kapsinduna Etek Chatabagi Thawong asi terrorist ki thawong ni nongalamdai gi pung ani haibasi huran bagi thawong ni asigumba thawong asi Tengnopal amadi Chandel district ki nupi lup sengna amadi Kuki Women Human Rights Chandel na hakchina lawi asigumba wakhal khantaba ngamdaba miyoi sing asi miyam marakta lehenbiganu atuba matamda lengakna mara leibasing phabiduna logi oiba cherak pibiu asigumba thawong asi makatana thokanbiganu haiba appeal tawrakli Loinana Palen Molnoi area da Chothakiba Wakanifam Aduda Saruk Yarambi Kuki Women Human Rights Technopalgi Chairperson Lamba Haukipna Fongdurakpada Mara Laibasing Gamena Thidok Biduna Atuba Matamda Fabiu Praja Singh Ingna Chikna Lehenbiu Haiki All Manipur Madrasa Organization Teachers Welfare Association ki President MD Abdul Jabbar na haikre English Anita Taruki Mamangda Matamduda Palamba Congress Gamena Wakaf Board ki Makada Tabak Taugadaba Oza Chama Yankai Launaba process loiraba matung hairiba Oza Chama Yankai Lauki Amadi Chahi Simaki December Thada Oza Singh Asigi Kanbe order thoki masigi matung anoba BJP na luchingba chungsinaba government lakhibada Oza Singh ase regular tahanbinaba taksin bada hauzeki CM na Oza Singh sigi problem sing solution purakani haina thajab bikhrabasu ngasi fawba thabakda onthopidre July gi tang kuntra fawgi manungda Oza Singh regular tahanbiu maduna trabadi makhal makha kaya gi khongjang changsingani haina ngasi Manipur Press Club ta pawmishinga unaba amada MD Abdul Jabbar na phungdoki Mahakna makha takhibada Wakaf Board ki chairman oiriba Wabagai ACG MLA MD Fazur Rahim asi senja thumja tawbada apenba leitaba miyamgi aifanaba pirakpa sel senglana sizinaba miyoni haibasi miyamna khangnarba wafamni maramasina mahakbu Wakaf Board ki chairman gi famdagi lauthopiu haigi Join Indian Army and Assam Rifles haiba topic ta nahasingda motivational lecture pibagi thoram ama ngarang July gi tang Taramapanda Umathelda Laiba Jawahar Navodaya Vidyalaya IGR South ki Makhada 28th Sector Assam Rifles Kakching Battalion Senduna Pangthokre Thoramduda Apunba Mahiroi Chani ni Furom na Saruk Yabaga Loinana AR na Paikhatliba Thorangbu Sawgatkani haina Thoramduda Saruk Yakiba Principal Staff amadi Mahiroi Singna Phungdoknaki haidi Information Technology Minister Ravi Shankar Prasad na ngasi haiki Aadhaar data bu protection pibagi matangda government yamna luna lawi loinana miyamna Aadhaar data bu social platform da pangpi pithokdana basu appeal tawki Justice BN Sri Krishna na chair lawduna khanakiba Committee of Experts on Data Protection ki report adu government na ngairi haiki World Bank amasung IMF na Aadhaar bu recognize tawre haiki ngasidi India si digital power ama oirakli privacy ki Hakbu fazana khangi adubu masi terrorist amasung corruption gidi oifam thokde Aadhaar data sijinnabadagi Facebook amadi Cambridge Analytica akanwa section wapi ki makoina lale hajarakre haiki afaba laingakbu chawkhat hanbada amadi lairabana makoyi phangpham thokpasing bank tagi phanghanbada Aadhaar da faraba kutlai ama oiri miyoi karol chama kunmathoi dasmik taruk mangada Aadhaar pikre hairi Ngasi Parliament no confidence motion gi debate tawringai manungda Congress President Rahul Gandhi ga Prime Minister Narendra Modi ga nungsina lengona ki hairi matungda opposition bench ta masagi setta famlaraba matamda social media da michi khatuna unakiba du mamal leibani haibagi ingit utki hairi social media da madugi comment pibasingi manungda hojik jail da leiriba Bihar gi hanagi chief minister Lalu Yadav ki machani ba Rashtriya Janata Dal leader Tejaswi Yadav Yauri Chahi ni futare suraba Congress President Rahul Gandhi ki ngasigi thodok adubu naha oiribi actress Priya Prakash Warrior ga changdamnaki Priya na michi khatuna miyambu sumat ki hairi Mayang Imphal Khuman Youth Association Mikhyana Sinduna Khuman Mini Stadium Mayang Imphal Konchakta ngasidagi Khumujam Amutombi Singha Memorial First State Level Men's Open Volleyball Tournament 2018 Deputy CM Oiramba Laikhangamna atoba mitung oituna hawdokre thoromaduda hanagi Minister Dr. TH Ratan Kumar thoromapu aduga MLA KH Joy Kisan amadi All Manipur Volleyball Association ki Secretary L Baleshona akhana mitung sing oina saruk yaki Tournament asida apunba team tare na saruk yaki ngasi ahoba numita YMDO
Hairanggoithong amadi Mikhya Mayang Imphal na sanaki. Aroibada maroiba pau amuhana bizari. Sitting ani laigadaba Manipur Vidhan Sabha gi nongju mifam ngasidagi hokre. Manipur Liquor Prohibition Amendment Bill 2018 passed tawba yaroi haina wakat mifam phamkre. Social platform da Aadhaar data pithoktana bahairi. Ngasigidamak tadi pauda matang sida loijare miyeng dabiri basingbu amukana kurumjari.